DMU na verification fee lawde, affiliate tawba college-singidi haiba ngamde, nodal officer. DMU da affiliate tawba college-sing na sel lawbagi khudam pausi asina chapsa na lay. Danamanjuri University, DMU da postgraduate amade PhD tawriba mahiroi singi scholarship kidamag verification tawba da. University asigi scholarship sel na ahian ba sel amata lawde. Adumoy na mag DMU gi makada layriba college mga aduna lawba lawda bagi di marilay na dehay na. DMU gi Nodal Scholarship Portal gi Nodal Officer Thongbam Jayanta Kumar na phongdorokle. Nodal Officer asina khuyek pidu na pausi asigi editor da tharakpa serola man hai. Danamanjuri University asi kumjali singani taragani pandage hek safong lakraba matungdage University asi da postgraduate coursing tamliba made PhD tawriba mahiroi singi scholarship ki document verification na singba sing akhana ba scholarship sel amana chalai duna lakhibane. Adubu mahiroi amamamdagi scholarship verification tawbagidamag lupa chama lawri hairiba si aran bane. Adumoy na mag university asigi makadang college mga affiliate tawduna layriba sige oy na de. Magi tawkhaiba scholarship sel amade nodal officer sing layjari bane. Loyna na verification tawbagi thabak asisu undergraduate mahiroi singi oy na. Hairiba sel sing asina tawjari bane. Masi Danamanjuri University scholarship sel ga hiram amata da mari layna de maramasina pausi asina phongkiba report adu yumpham yaudaba ni haire. Danamanjuri University, DMU gi makada layriba DM College of Arts, DM College of Science, DM College of Commerce, GP Women College amasung LMS Law College asi affiliate tawduno layriba ne. University asigi makada layriba college sing asigi undergraduate coursing tamliba mahiroi singge. Scholarship ki verification ki pisin bada mahiroi khudingmakta gi lupa chama lawri haibagi wakat lakpadage. Pausi asigi paumina hakthengna na chatuna mahiroi sing unaba khakta natana DM University gi makada layriba college amagi staff kharasu unaduna wari sanarakiba ne. Madudasu sel lawbagi wafam asi masamangna yajakraba ne loina na lawpham thoktaba sel ni adumakpo awama loina lawbani haiba wafam phongdorokiba ne. Loina na University asigi makada layriba tai atopa college singisu adumak lawnai haina su phongdorokiba ne. Masigi chapsaba khudam sangdam pumnamak pausi asida lay. Pausi asina ngarang phongkiba pawaduda hainingliba wafam adude thangwaiban DM campus hairaga khangnariba. Haujikna University onkraba mafam asida layriba loinana University asigi makhadasu affiliate tawduna layriba college sing asina scholarship ki verification tawbada namthak tawduna sel lawre haibadune. University amagi makhada layriba college amana madusu campus ama khaktada punna layminariba college amada aranba tawbada college adugi authority natraga affiliate tawriba University adugi authority na action lawkhataba amade khangsin usinadana laybai basi yamna laibak thibane. University asigi makhada laibada natana campus amatada punna layminariba college amana aranba thaba khara tawri haibagi report lakpa matamda madubu sumthongnaba punna tanaduna honaminabagi mahutta maral thangjinaduna amade laithongnaduna lainaba haibasi yamna laibak thibane. Amana amada maral thangjinaba amade inthok insin tawnaduna lainabagi mahutta mamangda soikiba lankhiba singadu thidok khangdoktuna makha taba college sing adubu achumba lambida puba haibase State University asigi thaudang ne. Loina na mari lainariba state asigi education minister nasu mijeng sangbagi tangai fadava lay. Asumna khunai asigi education system da layriba asoiba aranba kaya asibu aikhoi khudingmang na amata waina sumthokminaduna mahiroi sangi yaifanaba thaurang paikhatpa amade matungda sigumba aranba si amukhana tawdanaba thawsel yathoktuna thamba yamnamak mathau tai.